ngarang numidang pung 12 MAKHAIROM TABA ADUWAIDA Kuki Lalhouba Shingna Torbung maning LOMDAGI PHOUGAKCHAO IKHAI MAMANG LEIKAI ROMDA BOM AMADI NONGMEI ROUND KAYA KAPSHILAKTUNA ATTACK Chatharakhre THOUDOK THOKPHAMDAGI PHANGBA PAU AMAGI MATUNG INA ngarang numidang pung 12 tarakpa ADUWAIDA Kuki Lalhouba Shingna PHOUGAKCHAO IKHAI gi nongthakta NBUAV drone paiduna rike tauki masigi matungda Tata truck 12 da miyoi chamagi mathakta Churachandpur lomdagi Torbung tamna lakhi Tata truck sing adu lakraba matung ikan Canada Torbungda leiba Kuki gi bunker sing dagi PHOUGAKCHAO IKHAI da leiba Indian Army amadi BSF tamna Nongmei round kya kapsilakhi adumai namak Indian Army amadi BSF ki maikai dagi di Nongmei round ama phauba kapkhide security force ki maikai dagi khut handuna Nongmei round ama phauba kablakta dagi Kuki singsu Nongmei khara kaplamlaba matungda Nongmei kapa lepki hairi panbayabadi thaudok asi thoktringai ngarang ek security force singna Torbungda leiba khulgi bunker sing amadi bunker gi akoiba mafam singda combing operation sathaki ayuk nungthilgi matamdadi bunker sing asi mi amata leibagi mami tade adubu numidangi matam het yorpaga nongmai kapsilakpagi thabak asi hekta satharaki thajaba yaba pawmagi matungina nongmanini asta Kuki Lalhouba Shingna PHOUGAKCHAO IKHAI khul asi lausinabu hotnarakpa yai haina pawasina haire